Manipur ki Chief Minister and Biren Singh Hatnaba Mui Kharana plan Tauri. Thorang si WhatsApp group amada Taubani Hari. WhatsApp group asigi Kuthangda CM Bu Hatnaba Thorang Tauri Habasi Chap Chana Khangle. Thorang asi Taubada January Mui Singh na ngasi degi numit tarik ni gi manungda Sengdorakadabani nadrabadi akanba action lauragani Hari. CM and Biren Bu halasi haina plan Taubagi warol WhatsApp group amada ngangnariba asi kanana insinbano kana plan Taubano Mari Lainaba Singh na numit tarik ni gi manungda media da Sengdorakadabani. Karigumba Sendor Traba di Maduda Thorakpa Afapat Daita Punamak Mari Lainaba Singh na Pugadabani. State ki CM Mamada Asiguma plan Toba Warol Asi Manipur Miyamda Singnabani. Masi Taraina Logde Akanba Mongda Action Lokatnaba Hodnagani Haina BJYM Manipur Pradesh ki President M. Biren Sharmana Cherol Amada Hairi.